Arambai News Guwahati da Maithelongi pau tawiribasingbu ihan hanumagtada chingangbam Susitrani na khurumjari. Hojing asigi samlapa mariba pausing lobirase. Assam da SI lobagi parikya ga mari leinaba wathok loiba naidri. Ngarang nomaizing numit pangthokiba SI lobagi parikya da question paper social media da viral oiraki. Matau karamna masi viral oirakibano ngakningai oiri. Maramdi candidate sing parikya loiraba matung question paper puduna thorakpagi ayaba fawba pidringai matamda asumna viral oirakibane. Wathok asida chenariba asisu Board of Secondary Education Assam Sevani maramdi parikya lobagi daita sevana lauki amadi sebagi meeting amadi chection thorang makada ngarang parikya si pangthokibane. Ngarang lauthokiba GMC Mikhalda Congress Jiho tahauki yam drabada GMC Mikhalda Congress ki mahut apna sinkre haibayai inong nong na Guwahati da khongdarakiba Aam Aadmi Party apna makoigi mireb Masuma Begum ward number nipuni thoidagi karaki Masuma Begum gu aapki chief Kejriwal nasu taramna okpaga loinana harau nungaiba phongdorakle Nakalamarom aap asi Congress kumna Mia Party ni haina BJP na hairakle GMC gi mayor amadi deputy mayor gi matangda BJP na kanna khanaba horakle mayor gi lamjel da mangzil thari wasi Mrigen Sarania amadi Sasang Jyoti dekane aduga deputy mayor gi oina nupi mihut Meghna Hazarika amadi Ratna Singh na mangda cheli Panbayai haukiba April 22 da pangthokiba GMC Mikhalda punna ward humpugi manungda ward yankai tareta Mikhal thengnaki masigi manungda ani khaktani choithokiba atai yankai mangadi BJP na phangki aduga ahumna BJP na uncontested hanana mai pakrabane Gujarat ki Congress MLA Jignesh Mewani ngasi Kokrajhar court na bail pikrabagi matung amuk phajinkre Barpeta da palakhiba case amagi maridagi Kokrajhar court tagi bail phangduna hek thorakpaga mahakpu amuk Barpeta police na phajinkibane asumna pung khara khaki bail phangbagi nungaiba loidringai ngasi court tagi thorakpaga ngaiduna leiramba Barpeta police na mahakpu phajinki Panbayai Jignesh Mewani anti-Modi camp ki Gujarat ki Youth Congress luchingbane. Haukiba April Kunmari Manipuri Sahitya Parisad Assam gi Silchar da pangthokiba humpu suba chahi gi mifamda Sahitya Bhushan Mingthol piduna ikai khomnaba utkraba Hozai Amtolagi hauzikna Rampur da leiba Nongthombam Indra Kumar Singbu Apunba Poramlen Marup Ima Kaithel Lairembi Loop Amtola Historical Preservation Committee Amtola Shiv Mandir amadi Yaifalup Hozaina Punda Sinduna Taramna Okre Mingthola si Panglakpagidamag Yumlai Nongpok Ningtho Panthoibi Ima Kaithel Lairembi Amtola Shiva Baba amadi Amtola Hinu Mukongi Amtola Babada Mathang Manau Naina Taramna Opagi Thoram Pangthoki India lengak na Englishingani kunda local body singyoina thadarakiba MG Enrega gi lupa crore chani kuntra rom Manipur lengak na thadok tana thamlakliba si thadok pinaba kyar khanna chirol piduna khanghallabasu tabidabadagi MG Enrega gi implement agency committee na lagliba April 19 gi numidangdagi howduna Imphal Dimapur lambi amadi Imphal Jiribam lambi animak blockade torgani haina committee asigi executive member Heson Loren ngasi Manipur Press Club ta pangthokiba pawgi mifam amada pawmi singda khanghalakhi Media housing gi panduna lariba pifam thokpa advertisement gi bill sing tha asigi kulhumdoi gi pungmari fawgi manungda sengdokpinaba matam thakhrabasu pakhum amata piraktabadagi leingak amadi BJP Manipur Pradesh ki marilinaba pawsing phongdanaba ngasi Manipur Press Club ta phamkiba publisher editors amju amadi Manipur Hills Journalist Union gi oiba mifam amana amatoina warep lokre Asida sunatri lower primary school da mahi tamliba angang singi da mag midday meal gi chak thongliba cook singi pifam thokpa tha teret ki honorarium chak thongbi amamam gi oina lupa lising 13 pithoktuna lariba se pithoktriba fawba midday meal gi chak thongba leplagani warep laukre Imphal International Airport tagi ngarang Delhi chananaba honaramba miyoi amadagi lupa crore taruk lomgi oigidaba sana kg 10.8 mapan ga konana phakre
Wahengbam Ibungobi Koba Imphal West ki Awang Kuno Lekai Muyasina Sana Pis Humpumangasi Amuba Polythene Yomshilaga Lagesta Haptuna Punanaba Honorabada Intelligence Singna X-ray machine Singba Sizinabadagi Pabangam Kibane. English Chamapan Marfutara Humdogi, PR Gimatamda, IFCD gi Chief Engineer Naluchingduna, Governor gi meeting Makada, Nambul Turel Paringi, Uripok Cherab Court Mapadagi, Naurim Thong Pauba, Turel Torbangi Sarukta, Yumkai Kia Saramba. Takthokrabagi matung ngasidi ain kaina nambul torbangi nageta yum kya sajinbagi thabak chatharakliba amuk hana survey tawduna takthoknaba micham miyamna davi tawnarakle. World Books Day Manipurasu pangthokre afaba lairikna afaba mi afaba khunai amadi malemgi santi purakpangame hawjiki matamda mahiroi amadi miyamna lairik paba haibase khwaidigi hainadaba ama haibadu oirakle lairik paba nainabana amadi afaba lairik phongba haibasina mirol kayada hiram khudimakta kanaba peri Wafamasi People's Foundation Hairok na senduna Malemgi Lariki Numit Kamari Lina Hairok Higher Secondary School the Pangtukiba Thoramda Resource Person in Saruk Yakiba Sagnaraba Playwright Amadi Filmmaker Ibo Pishakna Pongdokibane Thoramaduda DM College of Science DMU Assistant Professor Nongmaithem Mahindrana Athoiba Mithung Hairok Higher Secondary School ki Principal Thokchom Nimaina Thoromapu Amadi YK College Wangzingi Associate Professor Dr. Saikhom Ghanashyamna Akhanaba Mithungoina Sarukyaki World Peace Institute of United Nations na Malem Gilebak Taradagi Tongan Bahiramda Masak Naiba Tabak Tauba Miyoi Tarada Lifetime Membership Pibagaloidana Honorary Doctorate Degree Pikraba Dr. H. Manauk Thonbu Nauria Pakanglakpa Kendra Development Committee na Taram Okre Thoramadu Committee ki President Nandaibam Sangoijao Convener Kiamba Hidam Amadi Retired Headmaster Hizam Biharina Akhanaba Mithungoina Saruk Yaki Samata Sahitya Academy Mumbai na Academy Asigi International Sahitya Conference English Ingini Kuni Thoida Award ki damak khangatpada Manipur dagi miyoi ani Kakching dagi Dr. Naurem Sanan Tombada Global Achievement Award English Ingini Kuni Thoi amadi Imphal West District dagi Dr. Konthozam Bimola da Mother Teresa Iconic Award English Ingini Kuni Thoi ki pinanaba khanbada yarakle Award asi Mumbai da tha asigi Chaichat Kuni Panda Academy Asigi International Conference ta Yentokani Haire. Meghalaya Lengakna state asida lakliba tourist singidama casino online gambling amadi gaming gi ayaba pinanabagi thorang paikhatkre. Online amadi offline version animakta games of skill and chance pangthoknabagi operator singda license pinanabagi thorang paikhatlagani haire. Masina GST revenue da kanahanbata natana thabak phangbagi kudong chabasu pigani haire asumna state gambling lengakna legalize tawraba matungdadi online amadi offline gaming amadi gambling legalize tawba ahumsuba state Meghalaya na oiragane atopa state adudi Sikkim amasung Nagaland ne India gi chokthok chaningai oiba mikup amoina Turkey lengakna Malemgi khwaidagi awangba leader mabu ikai khumnabani haina laukthokladuna India gi Prime Minister Narendra Modi gi postal stamp ama asi phongkre Indian khudimaki oina masi yamnamak chokthok chaningai ne Gautam Adani na Berkshire Hathaway ki Warren Buffett pu inthuram laga Malemgi manga suba khwaidagi senjau paiba misak oikre Gautam Adani ngasidi $1 billion chamaga kulhumdoi dasmik taret ki mapuni Malemda khwaidagi ina khunbagi lista top ta leribasi Elon Musk ne $1 billion chani humpumapan dasmik taret ki maral mathum leire maki mathangda habadi ani subada Jeff Bezos LVMH ki Bernard Arnold and family amasung mari subadana Bill Gates ne Buffett na taruk suba khwaidigi senjau paibani maki mathangda Larry Ellison Google co-founder Larry Page Mukesh Ambani amadi Google gi Sergey Brin na oire aroibada asigi tentakpa maroiba pau khara Lagliba May amadagi Manas National Park ta Elephant Safari amadi rafting thinglagani haina Manas National Park and Tiger Reserve ki authority na khangalakre
ngasi hozagi manak nak na sapormuk railway station da lupa crore ahum hen bagi ganja phangkhre ngakningai oribadi ganja lalon basing na itop top pa no balambi ama sizinaramba sini hariba kg chamaga yang khaigi ganja sing asi train compartment amagi toilet mathakta laiba ising tanki gi mathakta special compartment amada hapchilaga purakhibani intelligent ki kangbu amadi railway employees singna cutter yacht kakthatuna ganja sing asi lokthokhi kaithelda masigi mamal charakna lupa crore ahumuk oigani hairi mamangda sexual harassment ki case ta suspend tawkhraba lecturer ama amuk hanna pushilakpagi mayokta Guwahati da leiba Handi Girls College ki nupi macha mahairoi singna ngasi protest tawkhre mahigi guru wariba oja singi makutta mahairoi nupi macha singi security leitrabra haibagi chawraba wahang lakle Oil India ki headquarters ta cyber attack tawkhre ransom oina lupa crore yang khai taret ki demand tawrakhe English ingani tara humdoi da gay Manipuri youth ama honor killing the heart ki haiba thogdok da yumpham oiraga namba Manipur gi ahanba gay movie oneness ki trailer launch tawkhre movie asi filmmaker amadi actor Priyanka Laishramna direction pibane English ingani kunmathoi gi December da Arunachal gi Pasighat ta e pragati meeting pangthokraba matung anirak suboina Arunachal physical e pragati meeting asi tawang da pangthokre Meghalaya Congress Chief Vincent Palana lagliba English ingani kuni thoigi assembly mikhalasida mahak contest tawgani habagi ingit pirakre Dimapur district ki covid na naba anaba ama phakibadagi ngasidi Nagaland covid free state oikre Meghalaya ki TMC party ki MLA sing NPP changlagani haina claim tawnarakliba si aranbani haina Meghalaya TMC na hairakli Congress na Empowered Action Group lisingani kunmari sembagi warep laukre adubu Prashant Kishore gi matangdadi karigumba wafam amata sengdorakhide India gi defense expenditure $billion 63.3 yaukibaga loinana India malim gi manungda ahum suba khwaidagi military spender oire India da lakhiba EU gi president Don der Leyen na China ga lainariba mari asi yamnamak singna ningai oiba amadi maru oibani haikre makhatana Russia gi lanjang asi democracy da kiningai ni adubu santi amsung security gi matangda India gi thodang asi yamnamak thagat ningai ni so haiki Tamil Nadu da governor amsung lenga ki marakta mukhaina rakle state run university sing da vice chancellor khanbagi thodang governor gi mahuta lenga ki oigidabani haibagi bill ama Tamil Nadu assembly na pass tawkhre Maharashtra lengak na dharmagi oiba mafam sing da loudspeaker sizinabagi matang da uniform rule sembinaba center da haizarakle Anoba covid case hengalakpaga loinana covid pandemic ki mari suba web lakpagi akiba leirakpadagi face mask Karnataka da tangai fadana upnaba amadi social distancing su tangai fadana ngaknanaba guidelines ama lengak na issue torokre Sagol singi oina amubana yamna maktangba machu oiba maramna Punjab ki lalwonba nupa mana sagol amuba ama lupa lak kunithoi dasmik taruk mangada yolamke sagol adu mamaithangda machu sangjinba oiramke asumna Marwari breed sagol yondana sel tanbagi thong taret nipan lak lalwonba asina hanana mamangda chathakibasu laikre haire Ministry of Information and Broadcasting na India ki National Security, Foreign Relation amadi Public Order ga mari lenyana aranba pau sandokpagi damak YouTube news channel tarataruk thingjinkre tarataruk asigi manungda tara di India dagi ni aduga taruk na Pakistan da base oiba YouTube channel singni Bangladesh lengak na Mizoram amsung Bangladesh ki marakta lalul itik ki mari thamnabada khwaidagi hena midyeng thammi haina Bangladesh ki Commerce Ministry na ngasi Mizoram thadok tringai mamang paumishingta phongtoklamki India da COVID ki anoba positive case lising ama supna tarama thoi phangki mioi ama COVID number moiduna laiki de COVID case wangkhalakpadagi Beijing da COVID ki mass testing chathaba haukre Malengi khwaidagi ahal oiraba mioi Japan gi chahi chamaga taramapan surabi kane tanka asi laikidre mahak inglising amaga chamapan supna ahumgi January amada poi hairi Emmanuel Macron na anirak subatam gi oina France ki president on khankre mahak na far right rival Marine Le Pen bu yamnamak laina maithiba piramki
ꯐꯥꯔ ꯔꯥꯏꯠꯄꯨ ꯄꯥꯋꯔꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯈꯤꯕ ꯑꯁꯤꯅ ꯌꯨꯔꯣꯞꯇ ꯔꯤꯂꯤꯐ ꯐꯪꯕꯒꯤ ꯋꯦꯕ ꯑꯃ ꯂꯥꯛꯂꯤ꯫ ꯆꯍꯤ 94 ꯁꯨꯔꯕ ꯃꯦꯀ꯭ꯔꯣꯟꯅ ꯍꯟꯗꯛꯀꯤ ꯇꯔꯝ ꯑꯁꯤꯗꯗꯤ ꯃꯃꯥꯡꯒꯤꯗ ꯄꯦꯟꯈꯤꯗꯕꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯄꯨꯊꯣꯛꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯥꯔꯤꯎꯄꯣꯜꯗ ꯂꯩꯕ ꯑꯦꯖꯣꯞꯁꯇꯜ ꯁ꯭ꯇꯤꯜ ꯄ꯭ꯂꯥꯟꯠꯀꯤ ꯑꯀꯣꯏꯕꯗ ꯁꯤꯖ ꯐꯦꯌꯔ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁ꯭ꯂꯣꯚꯥꯅꯤꯌꯥ ꯃꯤꯈꯜꯗ ꯔꯥꯖꯅꯤꯇꯤꯗ ꯅꯧꯅ ꯈꯣꯡꯗꯥꯔꯛꯈꯤꯕ ꯂꯤꯕꯔꯦꯜ ꯗꯤꯂꯔ ꯔꯣꯕꯔꯠ ꯒꯣꯂꯣꯕꯅ ꯑꯍꯨꯝꯂꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯕ ꯄꯣꯄꯨꯂꯤꯁꯠ ꯀꯟꯖꯔꯚꯦꯇꯤꯕ ꯖꯥꯅꯦꯁ ꯖꯥꯟꯁꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯅꯧꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫